ngasi nungdaram phongmasi phongsingi maruoiba paw khongkatjaraga mayam da share tawjage video si haujadringegi mamangda aigi Facebook page sama mayam Manipur Top Channel haina amakle dugi link du mayam video si description da hapsaramge adugi link du da mayam sangbirakan follow tawbi aduga khuda ki oiba ana onauba thokpa paw khudingmak mayam aduda update pijarake video si haujarakpa oina Paurabi khulda positive oiba miyoi kunga mapan surei COVID care center da leiruba miyoi ama test tawduna thadokpirakpagi waraunare Imphal East ki manungsana Paurabi khulda ngasi phawbada COVID-19 na positive oiba miyoi kunga mapan surei miyoi singasi gi maraktagi COVID care center da layengduna leiruba miyoi ama numit 10 ni surei haiduna test tawbidana thadorakpa bukhul gi miyoi sing aduki matik waraunare makha tana khulda section thorangi thabak lokhatuna miyoi adu home quarantine tawduna hojik thamli hairi COVID-19 joint task force Paurabi dagi phangba pawgi matung inadi khul asigi miyoi kunga mapan positive oiba sigi manungda amana home quarantine tawduna leiraga kunga tarena COVID care center da hojik leiri laisat asi hojik Paurabi khulda park sana sandorakpagi mamitare Paurabi makha lekai panada hana leiramdabadu hojik leirakle loinana Mayai Pana amasum Paurabi makha laikai lamrai assembly constituency phawba laisat asi sandorakpadagi COVID-19 joint task force Paurabina aduki matik nungnangba phawre haidi hauji khul asigi yumthong yangkhaiga matoi cantonment zone manungda leiduna COVID-19 na sathina soalaba Imphal East ki district ki manungda Paurabi su ama oiri sairaksida kum amagi maru oiba larok tha oibadagi khunja singna asoba khudongcha daba kya mayoknare Paurabi da leba dukan punamak numidang pung nipan lagi thong luan ba hainasu warep nakre seraksida Paurabi lamjing nupi lupna asoba thodang logduna akhanaba drive sathaduna yu yonba singdagi yu phakatpagi thabak sathari COVID-19 joint task force Paurabi na sangshiliba khongjang asida local body sing MLA Zila Pariyat amadi pradana singmana Laizabi Shakti puthokuna COVID-19 laisat asi ngakthoknaba honabada asoba thodang lobinabasu appeal tawri haina pauksi si kuthangnam khatana phongdorakli atopa paw amana mu khungang dadi angang samagi manungda marfudi marks uptre sarkarna COVID hospital ama saba ngamdribasi yamna lali Dr. Ibo Hanbi Manipur COVID-19 gi laisat asi nongmagi khongjal yangna sandoraktuna laina asina positive oiba miyoi gi masing asum hengalakli maduna tha ama makhai asigi manungda hojik positive oiriba miyoi asigi tangkhai ama amuk hengalakpa yabagi akiba yamna sauna leigani Manipur gi khungang gi lamsingda leiriba angang sing samagi manungda marfudi marks uptabana ayamba oiri masina laisat asi angang singdasu sandokpa yabagi akiba adu yamna nakna leire oiriba phibam asida hojik pawbada Manipur sarkarna COVID hospital ama saba ngamdriba asi yamna lali haina ex MLA Dr. I Ibo Halbina phungdokre Pauksi asiga Dr. Ibo Hanbiga wari sanaba matamna mahakna makhatana phungdokibadi hojik Manipur COVID-19 na positive oiba migi masing angakpa phangna hengalakli ba asi yenglaga sarkar amasum miyamna aduki matik section thorangi thabak lokhatpa tangai fadre sarkar gi oinadi pura free thadokpagi phibamda leire masina laina asi nongmagi hengalaknabagi maram oigani yamna nungaitribadi sarkarna hojik luraba tanpham asida COVID layengda tangai phadana sizinadaba yadraba ventilator amadi kits phawba ningthina phanganba ngamdribasi yamna lali tonganba COVID hospital ama saduna layengmagi thabak sathagadabani community transmission haibedu sapsana tholakpa yabagi akiba leire COVID care center kya ventilator leitabadagi COVID na naba miyoi kya sibigi paw phangle maduna sarkarna lokhatpam thokpa section thorangi thabak singadu sapsana lokhatpam thoi haiki magna hai COVID-19 laina asi yamna launa ganba laina amani adubo laina asina naraga hekta sigadaba nate yamna sigandaba laina amani adubo aduki matik section thorangi thabakti lokhatpa mathautai maduna face mask sizinaba sapono khut sengna hamdokpa social distancing ngakna satpa asini hand sanitizer sizinaba haibasi araibani shoni khwaidagi luribadi khut sengna hamdokpa asini hauji COVID-19 nagi ngakthoknabani haiduna khoirambal ima kaithel phamba thinglabusu Imphal manung amadi akoiba maphamsing lera khulak kayada kaithel phambagi sang henjilakpa mi punbagi sang aduki matik helakle masina laisat asi sandoknabagi maram ohele cantonment zone lauthokpadasu yamna piksinna lauthokle masisu khudong thiningai maram amani haiki
Dr. Ibo Hanbina makatana phongdokibadi laisat asi thengnanabagidamakta health sector da sarkarna akhanaba miyeng sangduna phan hena thadaba mathau tai maduna kendra gi MLA singda akhanaba phan thadaduna laisat asi thengnanaba hotnabada mangjin thana sungdoktuna thaudang launa hanba hotnaba chungane loinana civil society organization club sangstan singdasu sarkarna sel thadaduna pakhat payaba section thorangi thabak pakhat nahanba hotnagadabani haiki yamna nungai hauji imphal manung akoibada phawba wakhal taraba miyoi sing yauna face mask uptaba miyoi kya yauri masina manipur gi khungangi lamdam singdadi face mask sijinabagi sang asi aduki matik wale khwaidagi maru oina khungangi angang ayamba face mask sijinadre sijinariba face mask adusu quality maintain tawdaba face mask amana numit tarani sijinabagi phibamda leire face mask sijinaba matamda 3 layer face mask sijinabana hena phagani maduna hauzik oiribe phibam asida sarkarna free thadokuna thamlibasi yamna lali hena siksin thorangi thabak paikhatpana afaba oigani hainasu oxisna makhatari atopa paw manamu usupam dukan mai sakpada lupa lak manga romgi malsang awun pot tumkhre ngarang amasung asigi lona ba hing nung yaire thawal district ki kairen bikhokta usupam dukan ama khangauduna mai sakhibadagi lupa lak manga rom hienbagi malsang mangta khre mai sakhiba usupam dukan adu kairen bikhok mayai lekai digi takhelambam premananda sei nipugonipan kauba amagini mai adu electric short circuit digi horakpa oigani thajanari thawbal gi fair tanker ani ahum laktuna mai kanbagi thabak sadakhi mai sakhiba aduda luhongbagi sanduna thamba upu kangtholgi potlam sing yauna atai makhal kya gi potlam kya mang takre hainasu pauksi isna makhatari atopa paw manamu PNW Human Rights Commission na wakat piu mani Manipur Human Rights Commission gi chairperson khaide mani na haikre haujikti commission mathau tawrabanina miyamna yetkhai thingaiba tawdana commission a wakat piu wafam asing asi chairman na UCM gi president Sunil Karam yauna ithai praja singna Manipur tural mathakta lairiba ithai beres damda anauba gate mari NISPC na sanaba thawrang tawriba thawongbu PNW wakat lakpadagi chairman na lusingduna yengsinbagi khongsata miyamda phongdokhibane chairman na makha taraduna hauzik lairiba commission asi award apangakta ngaire hiramasigi matangda thasigi 13 da issue asigi matangda Bisnupur amasung Kaksingi Deputy Commissioner singna notice issue tawduna NISP na gate sariba asigi matangda asengba khangdoknaba tha asigi 19 phawba matam thakre hainasu pauksisna makatana phungdokli topa paw manamu mahairoi loop taruna CM na memorandum pisilagani Edison Desamgi president namairapam Edison na haikre state asida COVID-19 pandemic na paksana sandoragli basigi matangda sarkar na lokholiba thawrang hongdoktuna anauba khongthang ama lokhatpa mathau tare haiduna tongan tongan mahairoi loop taruna hayeng minister da memorandum pisilagani wafam asing asi nungthul mahairoi loop taruki lusing basing yauna desamgi office ta pangthokpa pawmising unabara president Edison na phongdokhibane Edison na makha taraduna malemgi oina laksinba ngamdraba COVID-19 laisana Manipur dasu mipaiba hengalakli pandemic asigi Manipur da haukiba March 13 tagi section thorang lokhatpa haukibane section thorang lokhalabasu miyoi lising 10 gi mathakta nare nongmada miyoi sahum samri positive oirakhibana COVID-19 laksinbagi mahota COVID na ikhoibu laksinbagi pibam laglei maram asina COVID-19 lanthing asi hongdokpa mathau tare haiba khanduna point 12 yawba memorandum ama minister da pisinduna thabak to onthoknaba taksingani hairi point sing adugi manungde state police ama CM duna manung phauna police adu matam matam gi oina lakhokpiyu full time medical minister hapiyu task force sembiyu haikienasu pauksi asida makhatana phungdoragle loisilakpoina mayamda COVID-19 ga update share tawjage ngasi goiba loisilakpoina ngasi Manipur goiba COVID-19 ga update ta ngasi pungkun ga mari thokibada press release number 207 Government of Manipur COVID-19 Command Control Room dagi thadrakpa press release ta ngasi puna general population dagi miyoi sahunga mapan COVID-19 na positive oire miyoi samaga maudraga ni thoi amana nupani duga miyoi samaga 33 amana nupini adu atopa miyoi taraga humdoi Central Armed Police Force dagi COVID-19 na positive oire positive oiragniba miyoi singsi Imphal West dagi samaga nipu Imphal East dagi kuntraga taruk Thawbal dagi humpu Jiribam dagi ama Kangpokpi dagi ani None dagi kunga taruk Kaksing dagi ani Urkhul dagi ahum Sandel dagi nipan Sursampur dagi tare Teknopal dagi ahum Senapati dagi 13 amasum Bisnupur dagi 10 makhoi singasi travel history leitaba miyoi ngaktani local transmission ni aduga hojjuk makhoi gi lokhatpam thokpa section thorangsin lokhot kre covid care center da
शिप तौखरे दुगा मखोई मेडिकल को एबा मसु कांटेक्ट ट्रेसिंग न तोबा याबा थबकसिंग लोइना मक लखटखरे हाइरि अदुगा ngasi pung kun ga mari sida manipur covid-19 na positive oiduna mioi manga laikidrei mioi manga singsi nupa ngaktani ahan bai sisna sai khumpu sure mak imphal east gini ani subusina sai khumdraga taruni imphal west gini ahum subusina sai marfu ga mari ni mak chusampur gini mari subusina sai khumpu ga tre sure mak chusampur gini manga subusina sai khumdra ni mak chusampur gini hairi makoi singsi si hospital ama rims ta ama adukan district hospital Susampur ani amasum home isolation Susampur gi amani mokoi mathang sina smaina mafam sing asida laikidabani haide duga apunba Manipur covid-19 na positive oikibdagi laikidaba mioi masing si samanga tara sure aduga ngasigi oiba pung kunga mari da covid-19 dagi phakiduna discharge tokiba mioi masing sina apunba saniga maudraga nipane haina su sigi press release na makhatana phungdurakli loisilakpo oina Assam gi pawng tanga hapsaramge Assam da November ani dagi tangkak naina mahai loisang sing hangduna class haugadawri Assam da mathang tha November ani dagi state adugi mahai loisang sing hangduna SOP ngakna class hauragani hain state adugi minister Hemanta Biswana phongdokre class sing asi elementary higher secondary amade higher education gi thakta hangani class 6 dagi 12 phawba hapta amagi manungda ahumlak class sathagani hairi sathagadoriba class sing asi SOP ngakna sathagadabani hairi amaromda Assam da ngarang khaktada Satruka nipugo nitoi positive oikre miyoi satruka taraga nipana research toki hairi amana North East ki ona Tripura da nauna miyoi sama kuntraga mari positive oikre miyoi sama ga marfugo tarena naba phaduna ngarang research tokre nauna miyoi ahum sikibaga lonya na sikiba masing sahum kunga turuk suri hanasu poksesna makhatana phongdoragli thank you